Yuha habda Myanmar da sikiba mioi lising ama henkhre. Ngarang Myanmar da Richter scale da magnitude 7.7 jauna Yuha hakiba da laikidaba mioi gi masing lising ama henkhre. Thailand na mioi tara laikidre haina Indian Express na report tauri. Report asigi matungina Richter scale 7.7 jauna Yuha hakiba amadi makhata na aftershock kaya ra taukibana mathol awangba building sing amadi semgat sagaliba building kaya nikhaibadagi nansinduna misimina sauna thoki haidi ngasi nungtil pungani tarakpa phawbada sikiba migi masing punna lising amaga ani oiki haina Myanmar army na confirm tauki sikiba ayamba leba adugi ani suba khwaidagi chawba city loinana Yuha hakiba adugi epicenter oikiba Mandalay da oire haujisu ate akai marakta nansinduna thorakpa yadana lairiba mioi kayagi thawai kannaba rescue operation yamna kanna chathari adum oinamak achauba machine sing rescue operation mathau tari ate akai marakta nansin khraba amadi rescue operation loidabana asiba masing hengalakpa yana lairi haidi nakalamorom da Thailand ki konong Bangkok ta su Yuha haba aduna sikiba migi masing tara sure haina Bangkok ki governor Chat city punna confirm tauke sikiba mioi sing adu awangba building sing ningkhaibana oike rescuer singna haujik su ningkhai khraba mathol kunthra wangba sengba sagaliba building ki ate akai marakta nansin kiba mioi sing lokthokna bakana chathari amarom da Mandalay airport su runway da akai atoi thokpada gi sizinaba yadana leibaga loinana semjin sajinbagi thabak su chathari amarom da China India Malaysia United States amasung Russia yauna tongan balebak singna Myanmar amasung Thailand da tengbang piba ngasidagi haukhre Manipur da president rule matam chana thamlakhibani Manipur gi hana gi phibam ga yengnabada tamna phagalak le haina Amit Shah na phongdokhre en birena mamang tha February 8 da chief minister phamdagi resign tawkraba matungda February 13 dagi Manipur da thamlakhiba president rule asi matam chana state asida thamlakhibani haina Union Home Minister Amit Shah na phongdokhre Times Now Summit 2025 ki ngarang pangthokiba thoramda Union Home Minister Amit Shah na haikibada Manipur asi hana gi phibam ga yengnabada tamna phagal lakle masimaru ina lenga na maitai amadi kuki community anika wari sanana ba amadi community ani na makhoi masel gi marakta tungkoiba ingtapa ama purangna ba wari sanabana ni irangi saithek nanglaba Manipur da hana dagi phibam phagalakpa ga loinana mahausa gi punsi hanjilakle haiduna Union Home Minister Amit Shah na phongdokhiba ga loinana community ani asigi mioi sing tongan ba mifam pangthokpa haukhre haujik thoina waningai oidre haina summit adu da Union Home Minister Amit Shah na phongdokhe Manipur da president role thamleba asi thengman dabra haina hangba wahangi pakhom piraduna Amit Shah na phongdokhibada community ani na yaramdrabadi state asida president rule thamjinba oithokloi matang saba tanja yenglaga president rule thamjinbani haina report tauri Operation da KG 13 lomba IED explosive ama yauna khulai kiamarum phagalai security force ki kangbuna Manipur gi tongan basing amasung tampaki mafam singda search operation leptana chatharagle ngarang so Imphal district ki Thabal dam police station ki manungsanna Kamu village Mapitel area da search operation chathaba matamda KG 13 lomba IED bomb ama yauna khulai kiamarum phagat pangamle haina Manipur police ki pauna haidi pawasna hai phagalaba khulai singa dudi KG 13 lomba cylindrical explosive IED ama pompi improvised explosive firing device ani asobo pompi mortar bomb mari apikpa pompi improvised mortar bomb ahum digital day sight more sight with telescopic bubble for elevation ama telescopic day sight kuntragani thoi 12 bore fire case ama 12 bore live round ama 12 bore ammunition bell ahum triple magnesium ahum amadi meter kun sangba vortex wire ama improvised mortar part set amasu phangba ngamki haidi nakalamorom da Kaksing district Kaksing police station ki manungsanna wabagai da leiba Buffalo Farm area da search operation chathaba matamda khulai kiasu phagat pangamle haidi Thabal songmana singba harau kumai Manipur gi wangmada tauba yaroi aduda thorpa aphaphat daita selelang leba singi mama mapana pugadabani mama oibina yaba ngamloi haina athopa maira paibi apunba lop ampalna media gi thongda mari leinaba singda paujelakle sahi nauriba angang singna high tech gadget sing sizinabana na taba ngambagi pangal sonta hale haina Dr. Sambona phongdorakre National Program for Prevention for the Control of Deafness State Health Society NSM Manipur Ayushman Bharat Digital Mission Manipur na sinduna Observation of World Hearing Day 2025 pangthokre sahi nauriba angang singna high tech gadget sing sizinabana na taba ngambagi pangal sonta hale India gi apunba population gi manungda sada 9.9 amadi sahi hompu gi mathakta leiraba mioi kayagi na taba ngamdabagi awaba mayoknaduna lei haina su Health Director Sambona phongdokre
थौरम अदुगा मरी लेना हेल्थ की डायरेक्टर डॉक्टर साम्बो गोनमई मियाम पाउजल पीबा रैली कंगलादगी लमथाखी खोंसद असि लमफेल लेबा डायरेक्टोरेट ऑफ हेल्थ सर्विस की ऑफिस फाउब चतखी हेल्थ डायरेक्टर साम्बो मखा ताना फोंदोखिबदा सही नौरिबा अंगांसिंगना हाईटेक गेजेटसिंग सिजिनाबना ना ताबुगी पांगल सोंथाहनबा असिना मरम ओइदुना ओजासिंग अमदी ममा मपासिंगना सेक्शन मथौ ताई हाइकी नेशनल प्रोग्राम फॉर प्रिवेंशन एंड कंट्रोल ऑफ डेफनेस स्टेट हेल्थ सोसाइटी एंड NHM न सिंदुना पांगथोकपा थौरम अदुदा हेल्थ सर्विस की डायरेक्टर डॉक्टर साम्बो गोनमई फैमिली वेलफेयर की डायरेक्टर एन हेमंत कुमार मणिपुर हेल्थ सर्विसेज स्पेशल गेस्ट डॉक्टर एन बिनो अमदी रिम्स के डॉक्टर TH सुधीर रंजना मरोइबा मियोइसिंग ओइना सरुक याखी चेंजिंग माइंडसेट एम्पावर योरसेल्फ टू मेक ईयर एंड हियरिंग केयर टू रियलिटी फॉर ऑल हाइबा थीम द पांगथोकपा वर्ल्ड हियरिंग डे 2025 की थौरम का मरी लेना डॉक्टर साम्बो गोनमईना मखा ताना हाई इंडिया के अपुनबा पॉपुलेशन के मनुंग सादा 9.9 अमदी सही होमफुगी मथक्ता लेरबा मियोय कयागी ना ताबा ngamdabadagi awaba mayoknaduna leiri maram aduna na taba ngamdabagi leina asi haksin lawduna matau karamna anaba se haurakpadagi matang matam chana layengadagi haiba mipum khudimana khangjinba mathau tai haina phongdokhe KCP MC Progressive Pace tagi warol khara thamlakre matudi nongmai maru ngakpa ngambra yenghalagani KCP MC Progressive Standing Committee ki emergency online meeting ama asi pangthoktuna film actress Maxina Suchitra Gepelina Medha makhogi mathakta warep khara lawkhre warep seng adudi ahanbada party na sangjaraknaba pikhiba matamda thamoi sengna sangjaraktabana maram oiraga Manipuri film kumbada matam supagi oina athingba thamba politician Assam Rifle gi phuri khawda yawba ijat yawdaba huiroi surrender group phanek setpa mioi singna makhogi backing da leire haiduna KCP MC Progressive pu paisa na leiba yaba amagum uraktuna khune ki mioi kaya thajilatuna party gi ijat soknaba tawrakpa sigidamak mafam matam chana thabak paikhatpa kari karamba thabak no haibadudi party na sairak piba loiraga leibak miyamda khanganba ahum subada KCP MC Progressive na thamleba athingba sibu Manipur Film Forum na hena jechinna makhata na ngakna chatpa karigomba ngakna chatpa ngamlaktragadi akanam yengchangba mari subada KCP MC Progressive ki thabak tawbada kanagumba any organization party na ayat apan pirakpa taragadi warning tawdana ayat pa pirakliba miyoi tamak khankatlaga chairak piba manga subada politician thikadar mapungoina MLA minister singna nupi oibisingda namphuda namja namthek pibada senaram lagadi akan masera pi loinana nupi bu sana potkum khanduna amuktang tuminabada 50,000 piba thika piba gi report su party da leire miyam na su KCP ni bu hire di paisa piraga yaba oina ubiri badu KCP MC Progressive tadi ubirakano KCP MC Progressive ti surrender group phanek set pa huiroi nate miyam gi thajaba su kaidawnungda banghanjaroi haiba wafam su party gi maikai dagi thamjari haina KCP MC Progressive PS dagi warol thamlakre ngasi Thabal kunau power house room gi side ta laiba chingsang pareng lamai sakle haina social media singda video thaganarakle akupa marol hena khaminana ba makhata ba pawngaminase Sajibu ki nongma panbada chairauba mitei maitei gi sahi hoba haina pawnil khol gi editorial da thamlakle maitei singi yamna maru oiba numit ama oiriba sajibu gi nongma panba chairauba numit na lakpada Manipur gi miyam da pause asina yai phamangol pijari sajibu gi nongma panba maitei singi sahi hoba numit asina lakpada lamdam sida thokhaning da bathodok kaya ama thokliba se makhata na thoktaba oirasano mitei singi sajibu nongma panba chairauba da machin mopa oiba singda mase masalna magi makhura mapa maruoina piba singda mayum makai pan khraba ningol singna ngamjaba khudol tamduna yai phamangol nijaba si yamna nungsi khraba amane masina ningol piba tanna thanadri haibadu takli numisida sara lokoi semduna thongal da thadoktuna amade lining thauda chana thangna basing katlaba matungda thong thaktuna sanai matang sida mamangai gi wafam ama ningsenglakpada cheraubu numit ensang hawi mathel haiduna isai oina phawba sangnai numit sida chak toklaba matung chingkaba amadi atei kumai harau kaya amasu pangthoknai maitai singi sahi hoba sajibu gi nongma panba numit ase Manipur gi mafam kaya da paktak nana pangthoktuna sahi khudingi lakle numit si harau tayam phongdok naduna nungsi sanabagi thawang ase yamna phai numit sina lakpada Manipur gi miyamda mamang sahi da thekna khiba thohaning da bathodo watok pumnamak amuk hanna makhata na thoktaba oirasanu haibaga loinana tungda lakadaba punsida watapadaba punsi ama mipum khudingi oirasanu mipum khuding nungsi sanana hingminaba oirasanu mitei singna sahi hobagi thoramasi sahi amada ahumlak pangthoknei
अहानबदा अंग्रेजी कैलेंडर की अहौब नुमित जनवरी तांग अमदा न्यू ईयर डे हाइदुना पांगथोकनबदा पांगथोकपा अमा अनिसुबदा गौरगी चैरावबा हाइदुना सही खुदिंगी एप्रिल तांग 13 नत्रगा 13 पांगथोकनबदा यावसिनबा अमसुंग अहुमसुबदा सजिबुगी नोंमा पानबा चैरावबा असिनि मितै मैतैदी सही अमगी था 12 लेबसिदा सजिबु थाना अहौबा ओइबना सजिबुगी नोंमा पानबा सही हौबगी थौरम चैरावबा सिना अचुंबा ओइ हाइबसि ngasidi मितै मैतै सिंगना खंगनरकपदगी सजिबुगी नोंमा पानबदा चैरावनरकले मदुना मणिपुर गवर्नमेंट सु नुमित असि सुटी ओइरकी अदुबु हंदक सहीगी ओइनदि नुमित असि गवर्नमेंट फाइनेंशियल ईयर ओइबना एम्प्लॉई सिंगी सुटी ओइद्रे मरमदुना जनवरी तांग अमदा पांगथोकपा न्यू ईयर अमसुंग एप्रिल 13 नत्रगा 13 पांगथोकपा चैरावबगी थौरम असि सरुक यादुना पांगथोकपा चुमलिब्रा हाइबा खनाबा चुमगदि हाइना पाउनिर खोट पाउसेगी एडिटोरियल दा थमलकले।